talking about reshuffle haraganda hazi mantri oine leiragadi in haban biawi reshuffle se almost torba ya se media su ngangnai adu so far hazi bogda minister ki leiba haidi activities me ama progress report si good book ta yawbra natragna as a minister ama oina dum leigani na khanbra isa gi mota karimot ai gidi ai gi mota di mantri sahi almost oidore ahan makara poda ari tanjam phang mioi bai se khoina khwai ki bi si bane si bu no mu si to leire aduna minister reshuffle taw bai se no team mama da khoi ki team mama da tournament ma yaw da match ma sana ba da if you are playing well khoi manager duna ari team gi keno duna captain manager team authority duna if you are playing well you play high if they found that you are not playing well nang phajana sana de adu cooperation bi de haragan I'll be in the bench so I have to obey the decision of the party high command in mata pam leite I have been trying my level best limited resource laijaba khara duna I focused on delivery that I don't go here and there daine by kaim sacha davida lairebe limited resource education phan ngai oja awat pa hapa infrastructure toilet leitaba building yaudaba library leitaba car leitaba bench leitaba desk leitaba sima piraba adagi akhoi oja awat sima hapa I can do wonders ai phasana tawung ngane khale adu maya ba leina leibena akhoi kan struggle taro hona jari aduna ai wakhal dadi reshuffle leise ai ngasai everything is God's plan ara kana moi akhoi kana na kari khali kar mai tawani plan tawda akhoi khangune I have to focus on my delivery leading matam sa aduna ai ngasai hai ai leiraga di kan hona ne leitra so hona ne but leiraga na hen ngamani adu akhoi di hujik so leiriba khara figure out taro maximum delivery tawna hona okay as a politician amana akhoi minister oidraga di akhoi thabak tawidabani ha wakhal lelega as a MLA ma thulai basi election prajana khalaga thulai bani seida akhoi ai minister oidamni natraga ai adu oidamni ha wakhal legadra as a politician magi gun se kaine daka oin not a politician khakta anybody in any profession amada leiba mi khuding when he or she does his or her work with love affection care and interest thawai yauna tawrawa adurigadi se akhena chak thong matamda nga thongwa hairase nga thongdo haitaba minen thongwa saugri thongwa thawai yauna thongwa saugri thongmen hawni mai leijeba khara dana maximum tawwa tamta as an MLA amoidna oina leiba kan sarkar gi scheme mayam laktori then local area development phangi praja mayam no ta thok ta hin tong to lore money is not everything power is not everything your love affection honesty sincerity and your love for your people to nang serve toning ba praja gi seba tawgodone I am here for you haina khallaba nui mayam gi tamang ne leiri se na khallab mayam gi tawdan khallakanda nothing can stop you toning ba phajaba ngam ba arei ba khara to ngam ngane khalle aduna it is not about position it is not about status it is not about power it is all about your love for your people nang praja nung sijaba nang seba toning nang ethics nang value system riwani aduna it doesn't make much difference okay ajik se am chawa issue mu ori all bharat pumda haiba tare even notice the issue mu ori Citizen Amendment Act ki matang sa teda okay hajik BJP na di masi any masi parliament da pass to report in act all upon in every state sa nagadem hai at the same time akoi Manipur da ILP hanak chanan gre ILP chat ba jaga ris exam to hai as a politician moina aduga BJP ki shu adu by minister moina CAA sigi one talk da hajik leiba me matong anton opposition party na ji law and protest me am to sida ishagi opinion karimo legen tham ai ina haijabudo akhoi politician akhoi na tawodos we have to be role models we have to live for the public praja na khalla praja idam tawni thorakramina just to win election ai election kana mathang akhoi party kangkhat na haina khalla kanda aran ma thabak tawraba aran ba guidance piram doi sarokodi aidi aina leijari ba khara to phajan tawrama ga mathang na mu ka rasu yain khalle masi ekda hangse CA na so isi kai no ai na hamuk so ai discussion so haja gre debating competition essay writing na so ai final prize and to so haja gre mayam na kan na haire ba hujik irang bharat pomda manipur da kai so tawdre bharat pomda irang hori si kai no ha kan moina haire si community amada religion amada belong to mi khara di kano da akoi bharat ta ta thokrani se ne adu nate
ꯚꯥꯔꯠꯇꯒꯤ ꯇꯥꯟꯊꯣꯛꯄꯗꯣ ꯑꯃꯐꯥꯎ ꯌꯥꯎꯗꯦꯕ ꯂꯩꯔꯕ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯦꯅꯤꯕꯣꯗꯤ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯣꯏꯕꯒꯤꯁꯦ ꯃꯑꯣꯡ ꯃꯔꯤ ꯊꯣꯛꯅ ꯑꯣꯏꯕ ꯌꯥꯏ ꯕꯠ ꯑꯃꯅ ꯕꯥꯏ ꯕꯔꯠ ꯑꯃꯅ ꯅꯦꯆꯔꯦꯂꯥꯏꯖꯦꯁꯟ ꯍꯥꯏꯕ ꯑꯅꯤꯁꯤ ꯈꯛꯇꯅꯤ ꯀꯨꯏꯅ ꯂꯩꯁꯤꯜꯂꯕ ꯅꯦꯆꯔꯦꯂꯥꯏꯖꯦꯁꯟ ꯇꯧꯅꯕ ꯑꯃ ꯃꯁꯥꯅ ꯄꯣꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥ ꯄꯣꯛꯄꯗꯒꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯈꯤꯕ ꯑꯃ ꯑꯗꯨ ꯏꯃꯥꯏꯒ꯭ꯔꯦꯟ ꯀꯥꯡꯕꯨꯒꯤꯗꯤ ꯑꯦꯅꯤꯕꯣꯗꯤ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯃꯩ ꯆꯦ ꯆꯥꯡ ꯁꯨꯕ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯤꯅ CAAꯅ ꯂꯥꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯁꯦ ꯑꯃꯈꯛꯇꯪ ꯚꯥꯔꯠꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯥꯎꯔꯝꯃꯦ ꯑꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨ ꯂꯩꯖꯔꯨꯒꯦ ꯂꯩꯍꯧꯕ ꯀꯥꯡꯕꯨ ꯑꯁꯣꯝꯗ ꯑꯣꯠ ꯅꯩꯔ ꯆꯦꯟꯊꯣꯔꯛꯄ ꯀꯥꯡꯕꯨ ꯑꯗꯨꯁꯤꯡꯗꯨ ꯑꯩꯈꯣꯏꯗ ꯀꯨꯏꯅ ꯂꯩꯁꯤꯜꯂꯕꯅ ꯁꯤꯇꯤꯖꯦꯟ ꯍꯥꯏꯕꯁꯤ ꯑꯃꯅ ꯅꯝꯕꯔ 1 ꯁꯤꯇꯤꯖꯦꯟꯁꯤꯞꯀꯤ ꯑꯃꯅ ꯂꯤꯒꯦꯜ ꯁ꯭ꯇꯦꯇꯁ ꯂꯤꯒꯦꯜ ꯂꯣꯒ ꯃꯔꯤ ꯂꯩꯅꯦꯕ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯂꯣꯒ ꯃꯔꯤ ꯂꯩꯅꯕꯅꯤꯅ ꯃꯥꯅ ꯐꯪꯒꯗꯕ ꯔꯥꯏꯠ ꯃꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯕ ꯑꯃ ꯑꯇꯣꯞꯄ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯑꯃ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯃꯥꯏꯒ꯭ꯔꯦꯟ ꯑꯩꯈꯣꯏ ꯆꯦꯟꯊꯣꯔꯒ ꯑꯁꯣꯝꯗ ꯍꯟꯕꯁꯨ ꯌꯥꯗ꯭ꯔꯕ ꯀꯥꯡꯕꯨꯁꯦ ꯗꯦ ꯍꯦꯞ ꯅꯣꯠ ꯕꯤꯟ ꯑꯦꯟꯖꯣꯌꯤꯡ ꯑꯦꯅꯤ ꯔꯥꯏꯠ ꯂꯤꯒꯦꯜ ꯀꯩꯅꯣꯅ ꯄꯤꯕ ꯄ꯭ꯔꯣꯚꯤꯖꯟ ꯑꯩꯈꯣꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯥꯗ ꯄꯤꯕ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯈꯣꯠꯄ ꯔꯥꯏꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯂꯩꯅ ꯗꯦ ꯀꯦꯅꯣꯠ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯣꯜꯁꯣ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯑꯃ ꯄꯨꯟꯁꯤꯟꯅꯗꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯀꯟꯇ꯭ꯔꯤꯁꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯃꯗꯨ ꯀꯔꯝꯍꯥꯏꯅ ꯔꯦꯛꯇꯤꯐꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯁꯦꯝꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯦꯐꯦꯛ ꯇꯧꯔꯤꯅꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯥ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯧꯏ ꯏꯟꯁꯤꯟ ꯈꯣꯠꯆꯤꯜꯂꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯅꯣꯏ ꯃꯌꯥꯝꯗꯤ ꯇꯥꯟꯊꯣꯛꯑꯅꯤ ꯇꯥꯟꯊꯣꯛ ꯁꯤꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯝꯃꯨꯅꯤꯇꯤꯁꯦ ꯁꯤꯗ ꯌꯥꯔꯔꯣꯏꯅ ꯍꯥꯏꯖꯤꯟꯗꯅ ꯋꯥ ꯂꯥꯡꯍꯜꯂꯨꯕꯗꯒꯤ ꯏꯔꯥꯡ ꯍꯧꯖꯤꯛ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯍꯧꯔꯦ ꯑꯦꯖꯨꯀꯦꯠ ꯇꯧꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯔꯛꯇ ꯑꯗꯒꯤ ꯑꯣꯐꯤꯁꯥꯔ ꯃꯔꯛꯇꯁꯨ ꯌꯥꯝ ꯃꯨꯟꯅ ꯚꯥꯞ ꯇꯥꯅ ꯇꯣꯏꯅ ꯄꯥꯗꯕꯅ ꯃꯇꯝ ꯁꯤꯟꯅꯕꯅ ꯈꯪꯅꯗꯕꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯃꯨꯟꯅ ꯈꯪꯉꯀꯥꯟꯗꯗꯤ ꯁꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩ ꯃꯁꯤꯅꯗꯤ ꯀꯥ ꯍꯦꯟꯅ ꯄꯥꯔꯠ ꯃꯤ ꯑꯃꯠꯇꯒꯤ ꯔꯥꯏꯠ ꯃꯠꯄꯒꯤ ꯊꯕꯛꯁꯦ ꯑꯃꯠꯇ ꯂꯩꯇꯦ ꯃꯨꯟꯅ ꯍꯣꯏꯅꯁꯨ ꯌꯦꯡꯕꯤꯔꯀꯥꯟꯗ ꯈꯪꯒꯅꯤ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯖꯔꯕꯅꯤ ꯅꯩꯅꯔꯕꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯑꯁꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯗ ꯇꯧꯔꯤꯕ ꯄꯣꯠꯇꯤ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯗ CAAꯒꯤꯁꯤꯗ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗ ꯔꯤꯂꯤꯖꯟ ꯑꯃꯕꯨ ꯅꯥꯊꯩꯕꯤꯔꯝꯃꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯒ ꯍꯪꯉꯤ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯌꯥꯝꯅ ꯔꯤꯂꯤꯖꯟ ꯅꯥꯊꯩꯕ ꯂꯩꯇꯦ ꯔꯤꯂꯤꯖꯟꯗ ꯅꯠꯇꯦ ꯔꯤꯂꯤꯖꯟ ꯅꯥꯊꯩꯕ ꯑꯣꯏꯔꯦ ꯔꯤꯂꯤꯖꯟꯗ ꯇꯧꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤꯗꯤ ꯌꯥꯎꯗꯦ ꯁꯤꯈ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡ ꯁꯤꯈ ꯏꯁꯥꯏ ꯑꯗꯨꯒ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯣꯏꯗꯤ ꯋꯦꯜꯀꯝ ꯇꯧꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄꯗꯨꯗꯤ ꯋꯦꯜꯀꯝ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃ ꯂꯩ ꯁ꯭ꯋꯥꯏꯁꯦ ꯌꯦꯁ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯄꯥꯔꯇꯤꯁꯟ ꯇꯧꯕ ꯇꯣꯉꯥꯟ ꯇꯥꯈꯤꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯀꯥꯏꯈꯤꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯁꯤꯈꯀꯤ ꯄꯣꯄꯨꯂꯦꯁꯟ ꯑꯗꯒꯤ ꯍꯤꯟꯗꯨꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯗꯒꯤ ꯕꯨꯙꯤꯁꯀꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯗꯥꯎꯟ ꯆꯠꯁꯤꯜꯂꯛꯑꯦꯕ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯨꯁꯂꯤꯝ ꯄꯣꯄꯨꯂꯦꯁꯟꯁꯦ ꯍꯧꯖꯤꯛ ꯖꯔ ꯋꯥꯡꯈꯠꯂꯦꯕ ꯏꯟꯗꯤꯌꯥꯗꯤ ꯀ꯭ꯋꯥꯏꯠ ꯑꯣꯄꯟ ꯑꯦꯅꯤꯕꯣꯗꯤ ꯀꯦꯟ ꯗꯨ ꯑꯦꯅꯤ ꯑꯗꯨꯝ ꯂꯩꯌꯦ ꯑꯥꯗ ꯂꯣꯏ ꯂꯣꯏꯁꯤꯜꯂꯦꯕ ꯚꯦꯔꯤ ꯔꯤꯁꯦꯟꯠꯂꯤ ꯑꯗꯨ ꯄꯟꯖꯥꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯟꯖꯥꯕꯇ ꯃꯣꯏꯒꯤ ꯁꯤꯈꯀꯤ ꯇꯦꯝꯄꯜ ꯑꯃ ꯊꯨꯒꯥꯏꯗꯅ ꯇꯧꯔꯤꯁꯤ ꯇꯥꯡꯈꯥꯏꯔꯛꯏꯗꯨꯅꯦꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯃꯨꯁꯂꯤꯝꯁꯤꯡꯁꯨ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯣꯏꯕ ꯌꯥꯏ ꯗꯦ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ ꯇꯁꯂꯤꯃꯥ ꯅꯁꯔꯤꯝ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯣꯏꯍꯟꯈ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯎꯔꯤ ꯑꯇꯩꯗꯁꯨ ꯆꯦꯜꯂꯛꯇꯅ ꯂꯩꯕ ꯌꯥꯎꯔꯤ ꯑꯥꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯕ ꯑꯣꯠ ꯅꯩꯔꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨ ꯑꯣꯏꯍꯟꯕ ꯌꯥꯅꯦꯕ ꯕꯠ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯤ ꯑꯥꯗ ꯍꯟꯕ ꯌꯥꯗ꯭ꯔꯕ ꯑꯥꯗ ꯅꯩꯔꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯂꯥꯛꯏꯁꯤꯡꯁꯦ ꯑꯁꯣꯝ ꯅꯩꯔꯒ ꯍꯟꯕ ꯌꯥꯗꯅ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯇꯔꯨꯛꯁꯤꯒꯤꯅꯦꯕ ꯑꯗꯨ ꯑꯦꯅꯤ ꯃꯨꯁꯂꯤꯝ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯨꯁꯂꯤꯝ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯁꯤꯇꯤꯖꯦꯟ ꯑꯣꯏꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯔꯤꯂꯤꯖꯟꯗ ꯕꯦꯁꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯂꯩ ꯗꯦ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ ꯑꯗꯨ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯗ ꯀꯟꯐ꯭ꯌꯨꯖ ꯆꯠꯍꯜꯂꯦꯕ ꯃꯣꯏꯗꯤ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏ ꯔꯤꯂꯤꯖꯟꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯨꯁꯂꯤꯝ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯗꯦ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ ꯗꯦꯔ ꯏꯁ ꯄ꯭ꯔꯣꯚꯤꯖꯟ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗꯤ ꯑꯥꯗ ꯑꯣꯠ ꯅꯩꯔꯀꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯀꯥꯡꯕꯨꯅ ꯑꯣꯠ ꯅꯩꯗꯕ ꯀꯥꯡꯕꯨꯗꯨꯗꯤ ꯌꯥꯔꯣꯏꯕ ꯑꯣꯠ ꯅꯩꯔꯦ ꯍꯥꯏꯕꯅꯤ ꯏꯚꯟ ꯍꯤꯟꯗꯨ ꯑꯣꯏꯒꯦꯔꯥ ꯁꯤꯈ ꯑꯣꯏꯒꯦꯔꯥ ꯑꯥꯗ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟ ꯄꯤꯕ ꯌꯥꯗ꯭ꯔꯦ ꯌꯨꯝ ꯊꯨꯒꯥꯏꯕꯤꯔꯦ ꯆꯦꯟꯊꯣꯔꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯅꯦꯕ ꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯁꯤ ꯄꯨꯔꯥ ꯃꯁꯔꯨꯃꯤꯡ ꯍꯥꯏꯇꯥꯔꯦ ꯆꯦꯡꯒꯨꯝ ꯆꯧꯗꯅ ꯁꯧꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯑꯐꯥꯎꯕ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯍꯥꯏ ꯆꯞ ꯆꯥꯕꯒꯤ ꯄ꯭ꯔꯣꯄꯔ ꯒꯥꯏꯗꯦꯟꯁ ꯆꯠꯇꯕ ꯑꯩꯈꯣꯏ ꯁꯥꯟꯅꯕꯨꯡ ꯂꯩꯇꯕ ꯀꯩꯅꯣ ꯂꯩꯇꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯧꯐꯝꯁꯦ ꯂꯩꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯁꯤ ꯀꯃꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯍꯧꯖꯤꯛ ꯁꯦꯟꯗꯥꯟ ꯂꯝꯕꯤꯅ ꯊꯣꯛꯂꯛꯄ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯏ ꯃꯁꯤ ꯀꯃꯥꯏꯅ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯤ ꯁꯤꯒꯤ ꯔꯤꯒꯨꯂꯦꯁꯟ ꯑꯃ ꯇꯧꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯕꯤꯜ ꯑꯅꯤ ꯄꯥꯁ ꯇꯧꯔ ꯑꯦꯛ ꯑꯣꯟ ꯂꯩꯔꯦ ꯁꯤ ꯇꯧꯕ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯌꯥꯝ ꯁꯤꯊꯔꯛꯄ ꯍꯧꯔꯦꯕ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯖꯤꯠ ꯑꯣꯏꯅ ꯈꯔ ꯆꯠꯄꯤꯔꯒ ꯑꯗꯨꯝ ꯎꯔꯛꯀꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯃꯆꯥ ꯃꯆꯥ ꯑꯗꯨꯝ ꯁꯤꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯔꯦꯒꯨꯂꯦꯁꯟ ꯑꯦꯛꯠ ꯑꯃ ꯑꯩꯈꯣꯏꯅ ꯑꯃ ꯇꯧꯔꯦ ꯑꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯔꯦꯒꯨꯂꯦꯁꯟ ꯁꯨꯄꯔꯚꯤꯖꯟ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯑꯦꯛꯠ ꯑꯃꯒ ꯑꯅꯤ ꯇꯧꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯇꯧꯕ ꯇꯥꯔꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯖꯥꯅ ꯌꯥꯎꯕ ꯌꯥꯗꯕ ꯌꯥꯎꯔꯝꯃꯒꯗꯤ ꯊꯕꯛ ꯊꯥꯗꯣꯛꯄ ꯑꯗꯨꯒꯤ ꯑꯦꯛꯠ ꯑꯗꯨꯒ ꯇ꯭ꯌꯨꯁꯟ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯁꯥꯇ꯭ꯔꯒꯤ ꯃꯁꯤꯡ ꯑꯁꯨꯛ
ꯇꯝꯕꯤꯗꯣꯔꯤꯕ ꯑꯣꯖꯥꯗꯨꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯅꯕ ꯑꯗꯨꯒꯤ ꯑꯃ ꯑꯣꯜꯔꯦꯗꯤ ꯂꯩꯔꯦ ꯔꯨꯜ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯦ ꯑꯇꯣꯞꯄ ꯑꯃ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯛꯄꯒꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯕꯒꯤ ꯑꯗꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯗ ꯐꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯅ ꯐꯤ ꯋꯥꯡꯅ ꯂꯧꯕ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯌꯥꯝ ꯊꯝꯖꯤꯜꯂꯒ ꯑꯣꯖꯥ ꯋꯥꯠꯂꯒ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯕ ꯑꯣꯖꯥꯅ ꯇꯝꯕꯤꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯐꯖꯕ ꯑꯩꯈꯣꯏ ꯑꯦꯛꯇꯨ ꯄꯥꯁ ꯇꯧꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯔꯨꯜ ꯈꯔ ꯁꯦꯝꯗꯣꯛꯏ ꯑꯗꯨꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯁꯦꯇꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯃꯗꯨ ꯀꯦꯁꯇꯨ ꯂꯧꯊꯣꯛꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯅꯤ ꯁ꯭ꯀꯨꯜ ꯑꯃꯒ ꯗꯤꯁꯇꯦꯟꯁ ꯂꯩꯅꯅꯤ ꯃꯥꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯃꯇꯝꯗ ꯂꯩꯈꯤꯕ ꯃꯁꯤꯡꯗꯒꯤ ꯅꯣꯂꯦꯖ ꯌꯥꯎꯗꯅ ꯑꯃꯨꯛ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯗ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯍꯦꯛ ꯍꯦꯟꯒꯠꯍꯜꯂ ꯀꯣꯟꯅ ꯔꯤꯀꯛꯅꯤꯁꯟ ꯂꯧꯒꯦ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯌꯥꯍꯜꯂꯔꯣꯏ ꯑꯣꯖꯥ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯗꯕ ꯂꯩꯍꯜꯂꯣꯏ ꯁꯥꯇ꯭ꯔ ꯃꯁꯤꯡ ꯌꯥꯝꯅ ꯊꯝꯃꯒ ꯇꯧꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯗꯤꯇꯦꯜꯗꯨ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯅ in few months time and next few years lot of changes will happen ꯑꯗꯨꯒ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯇꯧꯔꯤꯁꯤꯁꯨ ꯃꯣꯏꯒ ꯇꯥꯟꯅꯔꯒ ꯇꯧꯒꯅꯤ ꯃꯣꯏ ꯁꯣꯁꯥꯏꯇꯤ ꯂꯩ ꯃꯣꯏꯒ ꯇꯥꯟꯅꯔꯒ ꯇꯧꯒꯅꯤ ꯃꯣꯏꯁꯨ ꯑꯐꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯦꯖꯨꯀꯦꯁꯟ ꯄꯤꯔꯤ ꯁꯔꯀꯥꯔꯅ ꯉꯝꯗꯕ ꯁꯔꯨꯛꯁꯨ ꯃꯣꯏ ꯌꯥꯎꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕ ꯅꯠꯇꯕ ꯃꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯁꯦꯝ ꯁ꯭ꯇꯦꯟꯗꯔꯗ ꯃꯑꯣꯡ ꯇꯥꯅ ꯆꯠꯃꯤꯟꯅꯅꯕꯒꯤ ꯑꯗꯨꯒꯤ ꯇꯤꯝ ꯑꯣꯏꯅ ꯋꯥꯔꯛ ꯇꯧꯅꯕ ꯑꯩꯈꯣꯏ ꯋꯤ ꯑꯥꯔ ꯄ꯭ꯂꯥꯅꯤꯡ ꯃꯣꯁ ꯍꯥꯟꯅ ꯃꯃꯤꯡ ꯆꯠꯂꯕ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯗꯨꯒ ꯃꯁꯥꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯂꯩꯇꯕ ꯀꯩꯅꯣ ꯂꯩꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯁꯤ ꯑꯗꯨ ꯃꯣꯗꯤꯐꯥꯏ ꯇꯧꯔꯛꯀꯗ꯭ꯔꯥ ꯃꯁꯤ ꯑꯗꯨꯝ ꯍꯥꯟꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗꯣ ꯑꯗꯨꯝ ꯆꯠꯅꯍꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅꯒꯤꯗꯨꯗꯤ ꯂꯩꯔꯤꯕꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣই ꯍꯥꯠꯇꯣꯛꯄꯗꯤ ꯌꯥꯗꯕ ꯂꯣꯏꯁꯤꯜꯂꯨꯕ ꯌꯥꯗꯕꯅ ꯕꯠ ꯃꯣꯏꯁꯨ ꯑꯇꯣꯞꯄ ꯖꯒꯥꯗ ꯍꯣꯡꯕ ꯌꯥꯕ꯭ꯔꯥ ꯀꯝꯄꯥꯎꯟ ꯑꯆꯧꯕꯗ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤꯡ ꯍꯟꯊꯍꯟꯕ꯭ꯔꯥ ꯑꯗꯒꯤ ꯀ꯭ꯂꯥꯁ ꯍꯟꯊꯍꯟꯕ꯭ꯔꯥ ꯑꯗꯨꯅ ꯇꯧꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯅ ꯁꯨꯄꯔꯚꯥꯏꯁ ꯇꯧꯅꯕ ꯑꯩꯈꯣꯏ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯁꯦꯝꯃ ꯂꯩꯔꯦ ꯑꯗꯨ ꯇꯥꯟꯅꯔꯒ ꯃꯣꯏ ꯇꯥꯟꯅꯔ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯆꯩꯔꯛꯁꯤꯗ ꯑꯃ ꯂꯩꯔꯝꯅꯤ ꯌꯥꯝ ꯂꯨꯕ ꯏꯁꯨ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯂꯣꯟꯂꯨꯞꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯩꯈꯣꯏ ꯊ꯭ꯔꯦꯠ ꯇꯧꯔꯤ ꯃꯁꯤ ꯁꯤꯒꯤ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯃꯦꯖꯔ ꯃꯍꯩꯔꯣꯏꯁꯤꯡ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯤꯡ ꯆꯟꯕ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯖꯦꯅꯤꯠꯀꯤ ꯇꯧꯕ ꯊꯤꯡꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯁ꯭ꯇꯨꯗꯦꯟꯅ ꯂꯝꯕꯤꯗ ꯁ꯭ꯇ꯭ꯔꯤꯠꯇ ꯂꯥꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤ ꯁꯔꯀꯥꯔꯅ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯃꯦꯖꯔ ꯂꯧꯈꯠꯄ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯃꯃꯥꯡꯒꯤꯗ ꯀꯦꯊꯂꯤꯛ ꯁꯣꯁꯥꯏꯇꯤꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯧꯏ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯦꯜꯞ ꯇꯧꯔꯒ ꯁꯦꯇꯜ ꯇꯧꯈꯤ ꯑꯇꯩꯒꯤꯁꯨ ꯑꯩꯈꯣই ꯋꯤ ꯑꯥꯔ ꯔꯦꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯒꯦꯔꯥ ꯒꯣꯔꯃꯦꯟ ꯑꯣꯏꯒꯦꯔꯥ ꯋꯤ ꯑꯥꯔ ꯔꯦꯗꯤ ꯇꯨ ꯍꯦꯜꯞ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯐ ꯏꯠ ꯏꯁ ꯕ꯭ꯔꯣꯠ ꯇꯨ ꯑꯋꯥꯔ ꯅꯣꯂꯦꯖ ꯍꯌꯦꯡ ꯄꯨꯔꯥ ꯕ꯭ꯂꯣꯟ ꯑꯣꯐ ꯇꯧꯔꯒ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯂꯛꯀꯥꯟꯗ ꯆꯪꯁꯤꯟꯕ ꯅꯠꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯨ ꯇꯤꯝ ꯑꯃꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏꯗ ꯇꯥꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯜꯞ ꯇꯧꯒꯅꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯄꯤꯜ ꯇꯧꯅꯤꯡꯕꯗꯤ एजुकेशनꯁꯤ ꯗꯤꯁꯇꯔꯕेंस फ्री जोन ꯑꯣꯏꯍꯟꯁꯦꯅ ꯂꯣꯏꯅꯃꯛ ꯍꯥꯏ ꯂꯩꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯁꯦꯝꯃꯛꯄꯁꯤꯗꯗꯤ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯁꯤꯒꯨꯝꯕ एजुकेशनꯒꯤ एरिया ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯂꯩꯕ ꯖꯒꯥꯁꯤꯗꯗꯤ ꯑꯉꯥꯡꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯕ ꯖꯒꯥꯁꯤꯗꯗꯤ ꯑꯦꯅꯤ ꯒ꯭ꯔꯨꯞ ꯑꯃꯠꯇꯅ इंटरफेयर तौबीदबना फैयेन खले एनी ग्रीवेंस लेगदी ओपनली खन्नरगा नैरगा सजेशन पिबीबा प्रपोजल थांगतबीबा बट फोर्स तौबीदबा अखोई फ्री ओइना आंगांसिंग ग्रो लेनबा एजुकेट तौजनबा मोय नॉलेज ज्ञान तानबगी अदुगी नत्रगदी एजुकेशन लाना तौरनि फत्तबा थबक तौरगा किहल खोलना तौवे किहनबी याबरायना अदुरा एजुकेशन पार्ट मोयना आंगांसिंगसु मोयसु खनगिनेबा अदुना आई अपील तौजनिंगबदी मयामदा क्वार्टर खुदिंगमक्ता ग्रुप खुदिंगमक्ता अपील तौनिंगबदी एजुकेशन ददी का हेन आंगांसिंगना किहन खोनबा डिस्टर्बेंस तौबसे मसी तौबीदनबा आई अपील तौजगी लोसलकदा है बताय चाही अहम फजलक सरकार सिदा तोगान तोगान एक्टिविटीज मैम तौबा तौगेन खनबा मैम से लई मणिपुर के दुंबा ओजासिंग अमदि सात्रसिंगदा करी पाउजल पिबिनिंगी मरुना एज एजुकेशन मिनिस्टर मोइना ओजासिंग सात्रसिंग अदु मरुना पेरेंट्सिंग आइना लोइना दा पाउजल पिजनिंगबदी ओजासिंग अदगी पेरेंट्सिंग इंटरेस्ट लौबिरकपदि थवाई यौसिनबिरकपदि अखोइना पाइजरा मतुंगदा ngасidi भारत मणिपुर से एजुकेशन की एरिया मसक ताकप ngame नीति आयोग ना कैटेगरी अहम थोना खाइदोगा तोंगान तोंगानबा इंडिकेटर मयाम लौरगा चेक तौर थ्रू आउट चा मान इंडिया की येंगप कांदा अपिक स्टेट निपान की मनुंग मणिपुर नंबर 1 ताखरे सी मयाम कंट्रीब्यूशन देने असिदमत मयाम थागत फोंदोकचरी अपुन बुयन येंग कान मणिपुर नंबर 4 ताई तोंगान तोंगानबा कंपटीशन क्या आंगांसिंग फजन तौर आंगांसिंग कॉन्फिडेंस हेंगले अदुना हानज तौंग लाई अखोई आंगांसिंगजे दे आर वेरी टैलेंट पिक थन आंगांगातने एनी लाइन दा तौबदु अखोई मेंटोरिंग वाटपा गाइडेंस वाटपना अफबा इंफ्रास्ट्रक्चर वाटपा अखोइना पेरेंट मोइना ओजा मोइना अखोई मोइ रिक्वायरमेंट पिबिदबना फुल लोइना होबु ngamdabne aduna ओजा खुदिंगमक्ता पेरेंट खुदिंगमक्ता छात्र संस्थान खुदिंगमक्ता एजुकेशन बु नुसिबिबा खुदिंगमक्ता आइना एजुकेशन मिनिस्टर मोइना अनौबु सहीना लाकपदा आइना अपील तौसिनिंगबदी मयाम खुदिंगमक्ना आंगांसिंग नुसिबियो मणिपुर समाज अहोंगम पोरंगनता एजुकेशन दा हानदि पांगबिरिबा अदुरि हेना सरु याबिरकांदा असोय अंगाम लैबसिंगदो उखटपिरगा अखोय खनमिनसे अदु आंगांसिंगसे अखोय भारत सक ताहनसे अदु नॉट ओनली भारत खक्ता इंडिया खक्ता नता पृथ्वी ओइबा अदु आंगांगकपा
ꯌꯥꯝꯅ ꯑꯦꯆꯤꯚꯔ innovator singdu ahense hai nei pradada tamjaki ꯃꯔꯛꯁꯤꯗ ꯑꯩꯅ ꯊꯤꯊꯖꯧ ꯍꯥꯏꯕ ꯇꯥꯔꯦ ꯍꯪꯖꯅꯤꯡꯕꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠꯀꯤꯁꯨ ꯂꯩꯔꯦ ꯕꯦꯟ ꯁꯔꯚꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗꯩꯗ ꯃꯃꯥꯡꯗ ꯁꯔꯀꯥꯔꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯤ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯕꯣꯏꯂꯔ ꯅꯝꯕꯗꯅ ꯄꯨꯔ ꯆꯠꯄ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯕ ꯁꯤ ꯀꯔꯝꯕ ꯑꯦꯛꯁꯟ ꯑꯃꯇ ꯂꯧꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯅꯕ ꯄ꯭ꯂꯥꯟ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ school van service school na kano tawe adu school authority singa koi wari sannare not only that akoi phajana assessment am tawrakanda moi gi so thau gi bhara arei kai gi tawdu yenga kramai tawu yabagi ama khot chena akoi kan honariba aduga honaba hori adagi kano da akoi gi angang masing je angang masing si so amani angang masing khakta nataba chuti leiba manung na so vacation manung na so van gi fees pi haibi complaint su lai adu van owner kamu na mahari na chuti leiraga so moi di engage tawdam regular oin leibani na adu leibana madugi moi so angang no bi yengi kholi mayam leibana adu akoi madugi solution nama puthona ba akoi kanna na ba kanna honari adu adu it will take time matam khra changani nei na yam chawan ko adu once akoi ngasai actor ni du la kan adu sing loina cater tawne adu loina akoi ꯑꯁꯤꯗ ꯑꯃꯒ ꯆꯤꯊꯖꯧꯕꯗ ꯑꯩꯈꯣꯏ ꯚꯦꯂꯤꯒꯤ ꯑꯦꯔꯤꯌꯥꯗꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯐꯪꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯤꯜꯂꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟꯒꯤꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯑꯦꯖ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯍꯤꯜꯒꯤꯁꯤꯗꯤ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯑꯝꯃꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯗꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯤꯗ ꯗꯦ ꯃꯤꯜ ꯆꯦꯡ ꯄꯨꯕ ꯌꯥꯗꯕ ꯖꯒꯥ ꯐꯥꯎ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛ PMGSYꯒꯤ ꯃꯈꯥꯗ ꯁꯦꯝꯕ ꯑꯩꯅ ꯆꯤꯡ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯎꯈ꯭ꯔꯨꯜꯒꯤꯗ ꯈꯨꯟ 6-7 ꯑꯩꯅ ꯆꯠꯆꯔꯨꯕꯗꯨ ꯆꯠꯄ ꯌꯥꯗꯕ ꯖꯒꯥ ꯑꯗꯨ ꯈꯣꯡꯅ ꯁꯛꯇꯤꯃꯥꯟ ꯆꯪꯕ ꯈꯣꯡꯅ ꯆꯪꯕ ꯖꯒꯥ ꯌꯥꯎꯔꯤ ꯑꯗꯨꯁꯤꯡꯗꯨ ꯍꯧꯖꯤꯛ ꯀꯟꯅ ꯀꯛꯇꯅ ꯈꯣꯠꯇꯅ ꯁꯦꯝꯍꯧꯔꯤ ꯑꯗꯨ ꯇꯧꯔꯕ ꯑꯗꯨꯒ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯑꯋꯥꯠꯄꯁꯤꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯂꯩꯇ꯭ꯔꯁꯨ ꯃꯣꯏ ꯁꯪꯒꯣꯏꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯆꯔꯆ ꯀ꯭ꯂꯕꯇ ꯑꯗꯨꯝ ꯇꯝꯕꯤꯕ ꯌꯥꯏꯑꯕ ꯁꯥꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯁꯥꯅꯕ ꯑꯩꯈꯣꯏ ꯀꯥ 700-900 ꯍꯟꯗꯛꯀꯤꯗꯤ ꯀꯥ 3 ꯄꯤꯕꯤꯔꯛꯄ 2 ꯄꯤꯕꯤꯔꯛꯄ ꯆꯤꯡꯗ ꯌꯥꯝ ꯌꯥꯎꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝ ꯄꯤꯔꯛꯄ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩ ꯀꯟꯅ ꯇꯥꯟꯅꯖꯔꯨꯕꯗꯒꯤ ꯍꯟꯗꯛꯇꯤ ꯀꯔꯣꯔ 100ꯒ ꯁꯝꯊꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯅꯕ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯇꯣꯉꯥꯟ ꯄꯤꯅꯕ ꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯀꯟꯅ ꯀꯩꯅꯣ ꯇꯧꯕ ꯍꯧꯖꯔꯦ ꯍꯟꯗꯛ ꯇꯧꯕꯗꯕꯨ ꯑꯣꯖꯥ ꯋꯥꯠꯄꯁꯦ ꯆꯤꯡꯗ ꯑꯣꯖꯥ ꯋꯥꯠꯄꯁꯦ ꯑꯃꯅ ꯑꯣꯖꯥꯁꯤ ꯅꯨꯄꯤꯅ ꯑꯌꯥꯝꯕ ꯑꯣꯏꯕ ꯑꯗꯒꯤ ꯃꯤ ꯆꯠꯄꯒꯤ ꯂꯝꯕꯤ ꯐꯥꯎ ꯂꯩꯇꯕ ꯖꯒꯥꯗ ꯑꯣꯖꯥꯁꯨ ꯄꯣꯁꯇꯤꯡ ꯇꯥꯔꯦ ꯒꯥꯔꯤꯁꯨ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯑꯣꯖꯥ ꯋꯥꯠꯄꯁꯤ ꯍꯦꯛ ꯇꯧꯕꯗ ꯆꯤꯡꯗꯁꯨ ꯌꯥꯝ ꯐꯒꯠꯂꯛꯀꯅꯦꯕ ꯕꯤꯜꯗꯤꯡꯗꯤ ꯁꯥꯕ ꯍꯧꯔꯦ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦꯅ ꯈꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛꯇꯒꯤꯗꯤ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠꯇꯁꯨ ꯍꯥꯏꯅꯔꯦ ꯃꯌꯥꯝ ꯏꯟꯐꯣꯔꯃꯦꯜ ꯗꯤꯁꯀꯁꯟꯁꯨ ꯌꯥꯅꯔꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯌꯥꯕ ꯄꯤꯔꯦ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯕ ꯀꯥꯟꯗ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯑꯣꯏꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯕ ꯑꯗꯨꯒ ꯍꯌꯦꯡ ꯋꯥꯡꯅ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯔꯀꯥꯟꯗ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯕ ꯑꯗꯨ ꯇꯧꯗ꯭ꯔꯤꯐꯥꯎꯗꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯋꯤꯗꯤꯟ ꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯍꯟꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯂꯧꯈ꯭ꯔꯕꯅꯤ나 ꯑꯣꯖꯥꯁꯤꯡꯗꯣ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯔꯔꯣꯏ ꯑꯗꯨꯗ ꯑꯗꯨꯒꯤ ꯀꯥꯗꯔ ꯑꯣꯏꯅ ꯂꯩꯔꯅꯤ ꯑꯗꯩ ꯑꯍꯥꯡꯕꯗꯣ ꯑꯗꯨꯋꯥꯏꯒꯤ ꯃꯤꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯔꯅꯤ ꯑꯗꯨ ꯇꯝꯄꯥꯛꯀꯤ ꯃꯤꯅꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯉꯒꯁꯨ ꯑꯥꯗ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯃꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯣꯏꯕ ꯑꯥꯗ ꯊꯕꯛ ꯇꯧꯅꯤꯡꯉꯅꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯅ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯃꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗ ꯑꯣꯖꯥꯗꯣ ꯌꯥꯝ ꯋꯥꯠꯄꯅꯤꯅ ꯍꯦꯛ ꯌꯥꯝ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯂꯤꯁꯤꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯃꯗꯨꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯁꯤ ꯂꯣꯏꯔꯀꯥꯟꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯍꯣꯠꯅꯔꯒꯗꯤ ꯆꯤꯡꯒꯤꯁꯨ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯐꯒꯠꯂꯛꯄꯗꯤ ꯑꯗꯨꯝ ꯍꯧꯔꯦ ꯕꯠ ꯌꯥꯝ ꯋꯥꯠꯂꯤ ꯆꯤꯡꯒꯤꯁꯤꯗ ꯆꯤꯡꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏ ꯄꯣꯁꯇꯤꯡ ꯇꯥꯔꯀꯥꯟꯗ ꯂꯩꯀꯥꯏꯗꯒꯤ ꯈꯨꯡꯒꯪꯗꯒꯤ ꯃꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯂꯣꯞ ꯇꯪꯈꯥꯏ ꯌꯦꯟꯅꯕꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯨ ꯈꯔ ꯇꯥꯕ ꯐꯪꯉꯤ ꯁꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯀꯦꯁꯦꯁ ꯑꯗꯨꯗꯤ ꯌꯥꯝ ꯂꯩ ꯑꯗꯨ ꯂꯩꯕꯗꯣ ꯑꯗꯨꯐꯥꯎ ꯐꯔꯦꯅ ꯈꯜꯂꯤꯅꯦ ꯕꯠ ꯆꯤꯡꯒꯤꯗꯨꯔ ꯑꯗꯨ ꯇꯝꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏ ꯗꯦꯂꯤꯚꯔꯤ ꯀꯦꯁ ꯂꯥꯛꯑꯦ ꯁꯨꯇꯤ ꯂꯧꯈ꯭ꯔꯦ ꯅꯨꯃꯤꯠ 175 ꯗꯦꯖ ꯁꯨꯇꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯑꯣꯖꯥꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯖꯥ ꯆꯠꯄꯅ ꯃꯃꯨꯠ ꯊꯥꯅꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯑꯗꯨꯋꯥꯏꯒꯤ ꯃꯤ ꯑꯃꯅ ꯁꯤꯟꯕ ꯌꯥꯅ ꯑꯗꯨ ꯃꯤꯐꯥꯎ ꯐꯪꯉꯛꯇꯕ ꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯦ ꯕꯠ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯤꯀ꯭ꯔꯨꯠꯃꯦꯟꯁꯤ ꯐꯖꯅ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ ꯂꯩꯇꯕ ꯁ꯭ꯀꯨꯜꯁꯤꯡ ꯄꯨꯟꯁꯤꯟꯅꯔꯒ ꯑꯗꯨ ꯑꯣꯖꯥꯁꯨ ꯄꯨꯊꯣꯛꯑꯒ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯋꯦ ꯕꯠ ꯆꯤꯡꯗꯗꯤ ꯑꯃꯨꯛ ꯂꯨꯔꯤꯕ ꯑꯃꯅ ꯁꯤꯗꯗꯤ ꯇꯝꯄꯥꯛꯇ ꯀꯤꯂꯣꯃꯤꯇꯔ 3 ꯈꯣꯡꯅ ꯆꯠꯂꯕ ꯌꯥꯏꯑꯕ ꯑꯃ ꯆꯠꯂꯕ ꯆꯤꯡꯗꯗꯤ ꯑꯩꯈꯣꯏ ꯀꯤꯂꯣꯃꯤꯇꯔ ꯇꯪꯈꯥꯏ ꯑꯃ ꯑꯉꯥꯡ ꯄꯤꯕ ꯀ꯭ꯂꯥꯁ 1 ꯇꯝꯕ ꯑꯉꯥꯡ ꯑꯃꯅ ꯈꯣꯡꯅ ꯆꯠꯄ ꯍꯥꯏꯁꯦ ꯆꯤꯡ ꯃꯔꯛꯇ ꯆꯠꯄꯅꯤꯅ ꯃꯗꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯆꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯈꯨꯟ ꯈꯨꯗꯤꯡꯒꯤ RTEꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯏꯠ ꯇꯨ ꯑꯦꯖꯨꯀꯦꯁꯟ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯂꯩꯇꯕ ꯈꯨꯟ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜꯗ ꯂꯤꯡꯈꯠꯂꯛꯑꯦ ꯍꯥꯏꯗꯤ ꯑꯗꯨ ꯂꯤꯡꯈꯠꯂꯕꯅꯤꯅ ꯑꯗꯨꯒꯤ ꯑꯣꯖꯥ ꯄꯤꯔꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯑꯦꯕ ꯑꯗꯒꯤ RTE ꯃꯇꯨꯡ ꯏꯟꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯥꯏꯁꯤꯅ ꯇ꯭ꯔꯦꯟ ꯇꯧꯗꯕ ꯑꯣꯖꯥꯁꯨ ꯑꯃꯨꯛ ꯈꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯣꯖꯥꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨ ꯌꯥꯝ ꯋꯥꯠꯂꯤꯕ ꯑꯗꯨꯒꯤ ꯆꯦꯂꯦꯟꯖ ꯑꯆꯧꯕ ꯑꯃ ꯂꯩ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯑꯦꯁꯤꯁꯇꯦꯟ ꯒꯥꯏꯅ ꯇꯤꯆꯔ ꯑꯦꯁꯤꯁꯇꯦꯟ ꯒꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯣꯁ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯑꯇꯩ ꯁ꯭ꯇꯦꯠꯇꯁꯨ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯋꯥꯏ ꯂꯣꯀꯦꯜꯒꯤ ꯃꯤ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 1, 2, 3 ꯐꯥꯎꯗ ꯇꯥꯛꯄꯤꯕ ꯉꯝꯕ ꯑꯗꯨꯒ ꯑꯦꯟꯒꯦꯖ ꯇꯧꯅꯕ ꯑꯩꯈꯣꯏ
ꯑꯗꯨꯒꯤ ꯑꯃ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧ ꯂꯩꯅꯤ ꯃꯗꯨ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯀꯅꯤ ꯈꯜꯂꯤ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ MCPCRꯅ ꯍꯟꯒꯠꯂꯛꯄꯗ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯕꯦꯒꯁꯤ ꯄꯨꯕꯁꯤ ꯌꯥꯝꯅ ꯂꯨꯝꯅ ꯄꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯐꯦꯛ ꯂꯩꯔꯛꯄ ꯌꯥꯏꯕ ꯁꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯖꯄꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯗꯦꯛꯁ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯊꯝꯕꯤꯔꯒ ꯁ꯭ꯀꯨꯜ ꯂꯥꯛꯑꯒ ꯄꯨꯔꯛꯄꯒ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯒ ꯑꯗꯨꯝ ꯇꯧꯖꯕ ꯍꯟꯈꯤꯕ ꯃꯇꯝꯗ ꯐ꯭ꯔꯤ ꯆꯠꯈꯤꯕ ꯁꯤꯒꯨꯝꯕꯒꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯈꯔ ꯄꯣꯠ ꯆꯦꯟꯖ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟ ꯊꯝꯕꯤꯕ ꯀꯃꯥꯏꯅ ꯃꯁꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯁꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤ ꯂꯥꯏꯔꯤꯛ ꯆꯍꯤ ꯑꯃꯒꯤ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝ ꯊꯥꯏꯌꯦꯕ ꯑꯗꯨ ꯆꯍꯤ ꯇꯪꯈꯥꯏ ꯑꯃꯒꯤ ꯅꯝꯃꯕ ꯑꯅꯤ ꯊꯣꯛꯇꯣꯛꯑꯕ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯇꯣꯛꯑꯀꯥꯟꯗ ꯁꯦ ꯁꯥꯏꯟꯁ ꯍꯥꯏꯔꯣ ꯕꯥꯏꯑꯣꯂꯣꯖꯤ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤꯁꯤ ꯆꯍꯤ ꯇꯪꯈꯥꯏ ꯑꯃꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕ ꯅꯝꯕꯗ ꯑꯗꯩ ꯑꯃꯨꯛ ꯅꯦꯛꯁ 6 monthsꯀꯤ ꯑꯃꯨꯛ ꯄꯨꯟꯁꯤꯟꯕ ꯑꯗꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯃꯌꯦꯡ ꯇꯥꯔꯛꯑꯅꯦꯕ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯁꯦꯅ ꯇ꯭ꯔꯥꯏꯌꯦꯜ ꯑꯃ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯅꯤꯁꯨꯕꯗ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯨꯜ ꯈꯔꯗ ꯌꯥꯔꯒꯗꯤ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯊꯅꯝꯕ ꯁꯤꯗ ꯑꯌꯥꯝꯕ ꯊꯝꯃꯒ ꯃꯥꯏ ꯄꯨꯗꯕ ꯌꯥꯗꯕ ꯑꯃꯅꯤ ꯄꯨꯍꯜꯂꯒ ꯁꯤꯗ ꯇꯧꯍꯟꯕ ꯌꯥꯕ ꯑꯇꯩ ꯑꯇꯩ ꯁ꯭ꯀꯨꯜ ꯇꯧꯋꯦ ꯑꯩꯅ ꯐꯤꯟꯂꯦꯟꯒꯤ ꯋꯥꯔꯤ ꯐꯤꯟꯂꯦꯟꯒꯤ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯁꯦ ꯑꯩꯅ ꯁꯝꯃꯤꯠ ꯆꯠꯄ ꯀꯥꯟꯗ ꯅꯨꯄꯤꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅ ꯀꯥꯟꯗ ꯐꯤꯟꯂꯦꯟꯗ ꯅꯣꯡꯃꯗ ꯄꯨꯡ 3ꯗꯩ ꯍꯦꯟꯅ ꯀ꯭ꯂꯥꯁꯔꯨꯝ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯔꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤ ꯄꯨꯡ 3ꯈꯛ ꯍꯞꯇꯥ ꯑꯃꯗ ꯃꯦꯛꯁꯤꯃꯝ 21 hours ꯑꯗꯩ ꯍꯦꯟꯅ ꯁꯨꯝꯗ ꯍꯣꯝꯋꯥꯔꯛ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯃꯣꯏ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯅ ꯎ ꯀꯥꯕ ꯇꯝꯕꯤꯕ ꯁꯥꯟꯅꯍꯟꯕ ꯃꯃꯥ ꯃꯄꯥ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯁꯥꯟꯅꯍꯟꯕ ꯏꯔꯣꯏꯕ ꯇꯝꯕꯤꯕ ꯑꯗꯩ ꯆꯥꯛ ꯊꯣꯡꯕ ꯂꯥꯏꯐ ꯁ꯭ꯀꯤꯜ ꯃꯌꯥꯝ ꯇꯝꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯈꯔ ꯇꯧꯕꯁꯦ ꯃꯣꯏ ꯇꯧꯍꯟꯗꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯄꯨꯍꯟꯗꯦ ꯑꯗꯨ ꯑꯩꯈꯣꯏꯗꯁꯨ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯣꯖꯥꯁꯤꯡ ꯍꯣꯡꯕ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯨꯗ꯭ꯔꯦ ꯍꯣꯝꯋꯥꯔꯛ ꯇꯧꯗ꯭ꯔꯦ ꯍꯣꯝꯋꯥꯔꯛ ꯄꯥꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛ ꯍꯩꯔꯣꯏ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯦ ꯑꯩ ꯏꯁꯥꯃꯛ ꯑꯩꯅ ꯈꯔ ꯀꯩꯅꯣ ꯇꯧꯍꯟꯁꯦ ꯍꯥꯏꯕꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯉꯣꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯃꯁꯤ ꯑꯦꯇꯤꯇ꯭ꯌꯨꯠꯁꯤꯃ ꯍꯣꯡꯕ ꯑꯩꯈꯣꯏ ꯊꯤꯡꯀꯤꯡꯁꯤ ꯍꯣꯡꯕ ꯑꯃ ꯄꯔꯁꯦꯞꯁꯟꯁꯤ ꯍꯣꯡꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯒ꯭ꯔꯦꯖꯨꯋꯦꯜꯂꯤ ꯑꯩꯈꯣꯏ ꯁꯣꯏꯅ ꯇꯧꯔꯛꯀꯅꯤꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯈꯟꯅꯔꯤ ꯁꯣꯏꯅ ꯑꯍꯣꯡꯕꯁꯤ ꯄꯣꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯣꯀꯦ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯑꯦꯖ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯃ ꯇ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯁꯤ ꯐꯩꯌꯦꯅ ꯈꯟꯕ꯭ꯔꯥ ꯐꯠꯇꯦꯅ ꯈꯟꯕ꯭ꯔꯥ ꯀꯔꯤ ꯃꯣꯠꯅꯤ ꯇ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯁꯤꯗꯤ ꯑꯩ ꯐꯩ ꯍꯥꯏꯕꯗꯤ ꯍꯥꯏꯖꯔꯣꯏ ꯕꯠ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯖꯥꯁꯤꯡꯅ ꯈꯪꯉꯛꯇꯕꯤ ꯀꯟꯁꯜ ꯇꯧꯕ ꯒꯥꯏꯗꯦꯟꯁ ꯂꯧꯕ ꯁ꯭ꯀꯨꯜꯗ ꯐꯖꯅ ꯇꯝꯕꯤꯔꯒꯗꯤ ꯁ꯭ꯀꯨꯜ ꯇ꯭ꯌꯨꯁꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯈꯔ ꯈꯪꯗꯕ ꯃꯥ ꯐꯖꯅ ꯇꯥꯛꯄꯤꯕꯗꯨꯅꯦꯕ ꯑꯗꯨ ꯑꯇꯩ ꯑꯇꯩ ꯃꯣꯗꯔꯟ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯑꯇꯩ ꯀꯟꯇ꯭ꯔꯤꯗ ꯇꯧꯔꯤꯁꯦ ꯇꯤꯆꯤꯡ ꯑꯦꯁꯤꯁꯇꯦꯟ ꯍꯥꯏꯅ ꯂꯩꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯥꯁꯁꯤꯗ ꯑꯁꯣꯟꯕ ꯑꯉꯥꯡ ꯈꯔ ꯁꯣꯟꯕ ꯈꯔ ꯎꯏꯔꯛꯄ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯉꯥꯡꯁꯦ ꯇꯣꯉꯥꯟꯕ ꯀꯥ ꯃꯆꯥ ꯑꯃ ꯀꯥꯗꯨ ꯀ꯭ꯂꯥꯁꯔꯨꯝ ꯆꯞ ꯃꯥꯟꯅꯕ ꯅꯥꯀꯟꯗ ꯀꯥ ꯃꯆꯥ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯩ ꯏꯪꯂꯦꯟꯗ ꯎꯔꯦ ꯀꯣꯔꯤꯌꯥꯗ ꯎꯔꯦ ꯑꯉꯥꯡꯁꯤ ꯄꯨꯊꯣꯛꯈ꯭ꯔꯒ ꯇꯤꯆꯔ ꯑꯦꯁꯤꯁꯇꯦꯟꯗꯨꯅ ꯃꯥꯒꯤ ꯑꯁꯣꯟꯕ ꯂꯣꯏꯅ ꯇꯥꯛꯊꯣꯛꯄꯤꯅꯦꯕ ꯑꯗꯨꯅ ꯇ꯭ꯌꯨꯁꯟ ꯍꯥꯏꯕꯁꯤ ꯇ꯭ꯌꯨꯁꯟ ꯂꯩꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯥꯛꯇꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯏꯟꯗꯤꯀꯦꯁꯟꯅꯦꯕ ꯑꯇꯣꯞꯄ ꯆꯠꯄꯤꯔꯨꯕ ꯖꯒꯥꯁꯤꯡꯗ ꯇ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯁꯤ ꯂꯩꯍꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯈꯛꯇꯔꯥ ꯏꯟꯗꯤꯌꯥꯗꯗꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝ ꯂꯩꯔꯤ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯅꯔꯤ ꯕꯠ ꯑꯇꯩ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯇꯧꯕꯁꯤ ꯀ꯭ꯂꯥꯁ 6ꯀꯤ 7ꯒꯤ 8ꯀꯤ 9ꯒꯤꯅ ꯇꯧꯕꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯑꯩꯅ ꯎꯖꯔꯨꯕ ꯏꯠꯂꯤ ꯏꯪꯂꯦꯟ ꯁꯥꯎꯠ ꯀꯣꯔꯤꯌా ꯐꯤꯟꯂꯦꯟ ꯑꯁꯤꯅꯆꯤꯡꯕꯗꯤ ꯂꯩꯇꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯀꯤꯡ ꯄꯣꯏꯟꯠꯒꯤ ꯑꯦꯟꯀꯥꯎꯟꯇꯔ ꯋꯤꯠ ꯖꯤꯠ ꯅꯤꯉꯣꯝꯕꯗ ꯁꯔꯨꯛ ꯌꯥꯕꯤꯗꯅ ꯑꯗꯨꯒꯨꯝꯕ ꯁꯤꯌꯔ ꯇꯧꯕꯤꯅꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯑꯦꯟꯀꯥꯎꯟꯇꯔ ꯋꯤꯠ ꯖꯤꯠ ꯅꯤꯉꯣꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯔꯁꯅꯦꯂꯤꯇꯤ ꯃꯌꯥꯝ ꯎꯅꯔꯀꯥꯟꯗ ꯃꯈꯣꯏ ꯈꯜꯂꯤ ꯋꯥꯈꯜ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯀꯔꯤ ꯐꯤꯜ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯒ ꯁꯃꯥꯖꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯂꯝꯗꯝꯁꯤꯡꯗ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯇꯝꯖꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯟꯅꯅꯕ ꯊꯝꯖꯔꯤ ꯄꯤꯅꯕꯤꯔꯁꯤ